Good morning. Ngasi yumja kaisa numit ko yumja kaisa numit ki card ki message yeng minar se ado yumja kaisa aham bada number se 105 lere aduga color dana green color gumba kai gumba do minus shina bibi ai ko aduga chak thongba dana sum keno man sum hapon have ze ko tulsi leaves ni khang de natraga haidi maroi haras ne ko maroi asang ba phadi go moiro natraga khoi gi napakpi nakupi gari kram yam lai na ko haidi just maming yo na do maina khoi na cheng shu bada kai da thada biba ko haidi green color gi injang mana ama heta yai ko haidi cheng shu matam se do maina go thada biba ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗꯀꯣ ꯀꯥꯔꯠ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯑꯁꯤꯀꯣ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯂꯧꯊꯣꯛꯄꯗꯥꯏꯅ ꯀꯥꯔꯠ ꯅꯝꯕꯔ 1 ꯂꯩꯔꯦ ꯀꯥꯔꯠ ꯅꯝꯕꯔ 2 ꯂꯩꯔꯦ ꯑꯗꯨꯒ ꯀꯥꯔꯠ ꯅꯝꯕꯔ 3 ꯂꯩꯔꯦꯀꯣ ꯑꯍꯨꯝꯁꯤꯗꯒꯤ ꯑꯃ ꯈꯟꯕꯤꯔꯁꯦꯀꯣ ꯐꯔꯁꯠ ꯀꯥꯔꯠꯁꯦ ꯈꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯀꯦꯟ ꯀꯥꯔꯠꯁꯦ ꯈꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯊꯔꯠ ꯀꯥꯔꯠꯁꯦ ꯈꯟꯁꯤꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯛꯄ ꯑꯦꯅꯔꯖꯤꯁ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯍꯥꯏꯗꯤ 1ꯗꯅ ꯀꯔꯤ ꯑꯦꯅꯔꯖꯤꯁ ꯂꯥꯛꯀꯦ 2ꯗꯅ ꯀꯔꯤ ꯑꯦꯅꯔꯖꯤꯁ ꯂꯥꯛꯀꯦ ꯊꯔꯠꯇꯅ ꯀꯔꯤ ꯑꯦꯅꯔꯖꯤꯁ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤꯀꯣ ꯍꯥꯏꯗꯤ ꯐꯔꯁꯠ ꯀꯥꯔꯠ ꯈꯟꯕ ꯌꯦꯡꯉꯁꯤꯀꯣ ꯍꯥꯏꯗꯤ ꯐꯔꯁꯠ ꯀꯥꯔꯠꯁꯦ ꯂꯥꯛꯑꯦꯀꯣ ꯁꯤ ꯂꯥꯛꯏꯁꯦ ꯈꯤꯇꯪꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯦꯇꯤꯁꯐꯦꯛꯁꯟꯒꯨꯝꯕ ꯈꯤꯇꯪ ꯂꯩꯇꯕ ꯌꯥꯏꯀꯣ ꯉꯁꯤ ꯀꯩꯅꯣꯝꯃ ꯁꯨꯝ ꯈꯜꯂꯒ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯈꯔ ꯐꯨꯜꯐꯤꯜ ꯑꯣꯏꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯇꯣꯛꯑꯁꯤꯔ ꯋꯥꯈꯟꯗꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯋꯤꯗ꯭ꯔꯣꯒꯨꯝꯕ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯐꯥꯎꯒꯅꯤ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯇꯧꯅꯤꯡꯉꯛꯇꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯄꯣꯠꯇꯨꯗ ꯆꯪꯖꯅꯤꯡꯗꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪꯁꯨ ꯐꯤꯜ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯒꯅꯨꯀꯣ ꯍꯥꯏꯗꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤꯀꯣ ꯃꯃꯥꯏ ꯂꯩꯊꯣꯛꯑ ꯆꯠꯀꯅꯨ ꯁꯤꯅ ꯃꯃꯥꯏ ꯂꯩꯊꯣꯛꯑ ꯆꯠꯈꯤꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯧꯔꯤꯅ ꯃꯤꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯆꯠꯄꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯠꯄꯤꯒꯅꯨ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯁꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯥꯏ ꯐꯨꯜꯐꯤꯜ ꯇꯧꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯒꯁꯨ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯒꯅ ꯍꯥꯏꯔꯁꯨ ꯁꯝꯅ ꯍꯥꯏꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯋꯤꯗ꯭ꯔꯣ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯗꯤ ꯃꯃꯥꯏ ꯂꯩꯔꯒ ꯆꯦꯟꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯗꯤ ꯐꯦꯁ ꯇꯧ ꯍꯥꯏꯕꯅꯦ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯃꯤꯅꯦ ꯑꯅꯤꯁꯨꯕ ꯀꯥꯔꯠꯁꯤꯅ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯁ꯭ꯇꯥꯔ ꯂꯥꯛꯏꯀꯣ ꯁ꯭ꯇꯥꯔ ꯃꯤꯟꯁ ꯍꯥꯏꯗꯤ ꯕ꯭ꯂꯦꯁꯤꯡꯁꯅꯤꯀꯣ ꯁꯤ ꯂꯥꯛꯑꯒꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕ꯭ꯂꯦꯁꯤꯡꯁ ꯍꯥꯏꯕꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯉꯁꯤꯁꯦ ꯁꯨꯝ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯅ ꯕ꯭ꯂꯦꯁ ꯇꯧꯕꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯏꯔ ꯈꯜꯂꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯌꯨꯅꯤꯚꯔꯁꯁꯤꯅ ꯕ꯭ꯂꯦꯁꯤꯡꯁꯒꯨꯝꯕ ꯇꯧꯕꯤꯕ ꯍꯣꯞ ꯊꯝꯃꯣ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯏꯁꯥꯁꯤꯗ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯪꯒꯣꯜ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤꯀꯣ ꯍꯣꯞ ꯊꯥꯖꯕ ꯄꯣꯖꯤꯇꯤꯕꯤꯇꯤꯁꯦ ꯌꯥꯝ ꯊꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯂꯩꯁꯦ ꯑꯗꯣ ꯊꯕꯛ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯅꯦꯒꯦꯇꯤቭ ꯀꯩꯅꯣ ꯑꯃꯒ ꯂꯣꯏꯅꯔꯒ ꯆꯠꯄꯤꯒꯅꯣꯕ ꯁꯤꯗ ꯂꯩꯅꯀꯣ ꯍꯣꯞꯀꯨꯝꯕ ꯊꯝꯃꯣ ꯅꯦꯒꯦꯇꯤቭ एनर्जीज कहीं करी करा हारसनेको अदुम्बा मैम तो केमता चेलहंदना अदुमाइना अइना चतुरिबा थबसे माइ पाकनी हाइबगे अदुगी कॉन्फिडेंट अमगा लोइना चटपीबको सिसिना अखोइगी सेकेंड कार्ड लेरेको हारि थर्ड कार्ड से मिनारको थर्ड कार्ड ताइ सिसिदसु केतंको ngasi thawai khatang nuaitaba yai ko hadi reason ama natraka amadagi hairasne ko hadi hanagi sum ngarang na hanga sum kaino nuaitaba khotaba ama sum khallaga hadi thabak se kemta tawningdaba khoningdaba dumaina khara phawba yai ko अदो सिदा लेसेको हाइदी सुमाइना सुम फमगा उंगगा लेबदि यादबनिना हौगलो तौ हाइबने बसेना हारकाने लेट गो तो होलो नुआइत्रिबा पोट मैम दो हाइतारे सिदा लाइसे हाइतारे को हाइदी होल तोर थमदबा हाइदी एनी काइंड ऑफ हाइतारे को थॉट्स ने हारसने को नत्रगा सुम केनोमा मी मना केनोमा हाइदे एंगोंदा अदुगी पोतो हाइदी खंजलगा नुआइतदना फमगा खिलगा दुमाइना लेबे याते को हाइदी हौगलो नो मोर अपॉर्चुनिटीज मैम लेरी ममांगदा को हाइदी एंगोंदा खुदोंग चाबा मैम लाक्चरीबा अदुदुना सुमाइना हाइदी को स्टक तौरगा लेगनो को हाइदी नुआइतबा लेरगदी जस्ट लेट गो everything I have nisai ko ado sida timing na ki pung 3 ga minute 30 dagina pung 3 ga minute 9 phang lere ko adagi 8 ga minute 30 pandaina pung 13 ga minute 10 phang lere adagi 2 ga minute 9 doidena pung 3 ga minute 5 phang lere ko adu nungda waramgina 3 ga minute 13 dagina 13 ga minute 9 phang lere ko adagi atheng baina pung 1 ga minute 59 dagina pung 3 ga minute 13 phang lere ko sisina koi gi ngasi gi oina afaba timing ko ado sida lere koi gi daily card message se ma'am thank you